Ngasidi Puspana yumama lainanaba brokerga yam kanna wari sanarami. Puspa, masi yumsigi asangba apakpa adudagi masi yumsida ka kaya lege do jangaga phajana yengsilao. Yengdrasu yarnida. Ado masi yumse repairing tawningai kharadi leibra. Hoi, repairing tawningai budi laiye. Ado repairing tawbudi kasu kuiroi. Aige mistri mayamam lai. Mistri do taram thajan kibidana. Numit humni marini da loina loini. Pare repairing do phajana tawro. Yumsigi plop kaya changduno do hairo hujik. Makup matai pulap paraba matungda masigi yumsi lawbada lupa 76 lakh adudi yawni. Hoi pare adudi. Nangna haiba mamal do chap chana pigi aina. Masida karimata manteknaroi. Puspa, sel adu lairadi sidagi henba phajaba yum kayam lairi. Adu oina yengusira. Yumse phajaba thibagi wafum nate. Nangna yumsigi karora ama piyo harasu aina dum pigani. Karigino haisibo. Masigi yumsida kari yauge. Nangna nam khoidari dubo. Masigi yumse sabada akhoi mana chek honba yaukhi. Maramaduna yumse khodola na khoi ma da pige tawbani. Oh, pare dudi. Ai ngasidagi ne yumsigi repairing je hongnam toholage. Adugo hek loibaga nangonda pau pirage. Puspana kesap thiba magi mayumda changlaga yenglami. Kesap to mayumdasu laiti tawrise kadaidano mi mana chalisibo. Madi sumaina su amuk phau mangba yaudri. Khudong thibagadi nangamoy ko kesap to. Puspana kesap to magi mayumda laklamgadra khanduna magi mamada hanglami. Ma kesap ka lakti ko khoida. Karino nanga thabak chaminadra haisibo. Ai gadi thabak chaminadaba numit marini muk sure. Kadaida chatli nomi madu kesap tubo. Nangbu magi mayumdadi chatlaga yenglurabro. Hoi magi mayumda chatlaga su ai yengurobane. Ma lehogde. Aina yum ama hadak lawbudo. Adugi repairing I thabak sulu silabane. Ado kesap yaudadi aidi yumado sangara ko ima. Kesap to karisu tawramoida yum sangaba nangnaba hanjarakani. Somdana kesap to lokap manungda phajalaga lairami. Police inspector aduna kesap phare habigi paukse kanamata da khangalamde. Numidang wairamda Puspana pukhi mapanda lairingeda Siwalina ma thiba laklami. Puspa, ay ngasaydagi nang theory-ne. No yumdasu chatlaga hanguri-ne. Imana nang pukhi mapanda lairamgani haibagi sida laine. Sirvalli, ai tafom jafam amata khangde. Pukhi mapanchida phamagane wakalji khara ingthabrana yengambane. Kaidawragi amo? Kesap to aiga pau phaunadaba numit marini sure. Mado kadai chatlino kadai dalarino ai karimata khangde. Adugine aina nang thira isisu kesakki laifamda khange adugine ai nangoda tamgena laine. Ha, nang kesap ki laifamdo khangeba. Adumabu kadai dalege. Karigine ge mana gonda pau phaurakti dubo. Nangoda kamaina pau phaurak torige madi hojik jail da lairi dudi. Kaino sibo. Madi jail da matau karamna lairiba. Akhoi pabung do yu thaga karan tabagi police na pharaga station da puba jatne. Police station duda khoi pabung na ne kesap to thengnere e haye. Puspa da mabu lokthokpiyo haina khoi pabung da pau chilakpani. Oh, ai khange. Kesap pariba police to kanano hai bai khange. Ai haujimak station da chalaga ne. Kesap to lokthokna batawruge. Khara section na chatluko Puspa nangna police station da kesap loba chapado khulai pukhinu ko mo. Puspana police station Europa matamda kesap ado lokap manungda dum lairami. Puspana inspector adu da hairai. Aingonda kesap to phare na pom to pirak pa yadro. Kesap phabagi pau tengo yoramadi ai numituda adum lokthokpa lakadabani. Kariye bana hujikido. Ai kesap lokthokke na shelpurga labane. Kesap se lokap sidagi thon biro. Bunga, nangdi taksi kasi amta yaugde na. Kamai tawrino. Kanada kamaina wari sanani haiba karimata tambirakta maline. Hey, kanalai. Masigi nupase GLC da thamjalu. Aibu kari maral gi damakta GLC da thamino. Aidi shelpuraga kesap se lokthokpa lakpane.
ꯅꯪ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝ ꯍꯥꯎꯇꯦꯅꯦ ꯑꯗꯨꯅꯤ ꯅꯪ ꯖꯦꯜꯗ ꯊꯝꯃꯤꯁꯦ ꯈꯪꯉꯕ ꯅꯪ ꯀꯅꯥ ꯑꯣꯏꯗꯅ ꯀꯦꯁꯞ ꯐꯥꯕꯒꯤ ꯄꯥꯎꯁꯦ ꯄꯤꯗꯣꯏꯅꯣ ꯅꯪꯅ ꯅꯈꯣꯡ ꯊꯣꯡꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯂꯥꯛꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯀꯅꯥꯝꯇ ꯇꯥꯍꯟꯗꯕꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯌꯧꯔꯛꯑꯦꯗꯅ ꯀꯔꯤ ꯈꯟꯅꯁꯦ ꯍꯥꯏꯕꯅꯣ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯁꯥꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯖꯦꯜꯁꯤꯗꯒꯤ ꯊꯣꯛꯂꯛꯅꯕ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣ ꯑꯣ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯕꯦꯕꯥꯔꯗ ꯁꯥꯔ ꯀꯧꯔꯛꯑꯣꯕ ꯑꯗꯨꯃꯥꯏꯅꯒ ꯕꯦꯕꯥꯔ ꯌꯥꯎꯔꯛꯑꯗꯤ ꯅꯨꯡꯁꯤꯗ꯭ꯔꯗꯣ ꯃꯈꯣꯏꯅꯤꯁꯦ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯑꯣ ꯄꯨꯁꯄꯥ ꯅꯪꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯌꯦꯡꯉꯨ ꯑꯗꯨꯒ ꯑꯩꯅ ꯁꯦꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝ ꯑꯁꯤꯒ ꯀꯌꯥꯝ ꯈꯦꯠꯅꯒꯦꯗꯣ ꯅꯪ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯉꯨ ꯅꯪꯅ ꯍꯟꯊꯕ ꯊꯥꯛꯀꯤꯅꯤ ꯑꯩꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤꯅꯤ ꯑꯗꯨ ꯈꯪꯅ ꯋꯥꯗꯣ ꯉꯥꯡꯉꯨꯅꯦ ꯁꯥꯔ ꯀꯦꯁꯞ ꯑꯁꯤ ꯂꯧꯊꯣꯛꯄꯒꯤ ꯁꯦꯜ ꯀꯌꯥ ꯆꯪꯅꯤ ꯑꯗꯨ ꯈꯛꯇꯪ ꯍꯥꯏꯕꯤꯔꯣ ꯁꯥꯔ ꯃꯥꯁꯦ ꯂꯧꯊꯣꯛꯅꯕ ꯂꯨꯄꯥ ꯂꯥꯛ 10 ꯊꯅꯝꯃꯣ ꯑꯗꯨꯒ ꯅꯪꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯥꯎꯇꯕꯒꯤ ꯂꯨꯄꯥ ꯂꯥꯛ 10 ꯑꯃꯒ ꯍꯥꯞꯄꯝꯃꯣ ꯄꯨꯟꯅ ꯂꯥꯛ 20 ꯊꯅꯝꯃꯣ ꯑꯗꯨꯒ ꯅꯕꯥꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯅꯤ ꯄꯨꯁꯄꯥꯅ ꯀꯦꯁꯞ ꯑꯗꯣ ꯂꯣꯀꯞꯇꯒꯤ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯣ ꯁꯪꯒꯥꯔꯝꯃꯤ ꯀꯦꯁꯞ ꯅꯪ ꯌꯥꯎꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯨꯁꯄꯥꯗꯤꯅꯦ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤꯅꯦ ꯌꯨꯝ ꯑꯁꯦ ꯁꯪꯒꯥꯔꯣꯏꯅ ꯍꯥꯏꯔꯝꯃꯤꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯐꯥꯕ ꯅꯨꯃꯤꯠꯇꯨꯗ ꯄꯨꯂꯤꯁꯇ ꯑꯩꯅꯗꯤ ꯍꯥꯏꯕꯅꯦ ꯄꯨꯁꯄꯥꯗ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯃꯣꯏ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯂꯥꯛꯀꯅꯦꯅ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯄꯨꯂꯤꯁꯇꯨꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯤꯅꯤ ꯀꯅꯥꯃꯠꯇ ꯍꯥꯏꯕ ꯌꯥꯔꯣꯏ ꯄꯨꯁꯄꯥꯗꯣ ꯃꯊꯟꯇ ꯈꯪꯁꯅꯨ ꯑꯗꯨꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯁꯅꯨꯅ ꯄꯨꯂꯤꯁꯇꯨꯅ ꯀꯅꯥꯝꯇ ꯈꯪꯍꯟꯗ꯭ꯔꯤꯕ ꯐꯔꯦꯁꯦ ꯏꯃꯥ ꯁꯤꯔꯕꯂꯤ ꯅꯕꯥꯅꯤ ꯌꯨꯝꯁꯤꯗ ꯈꯣꯡ ꯍꯥꯟꯅ ꯊꯥꯡꯖꯜꯂꯣ ꯑꯗꯨꯒ ꯀꯦꯁꯞ ꯏꯕꯥꯅꯤꯅ ꯇꯨꯡꯗ ꯆꯪꯉꯛꯑꯒꯦ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯌꯨꯝ ꯃꯅꯨꯡꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯍꯦ ꯑꯦꯜꯕꯝ ꯅꯝꯕ ꯀꯥꯡꯒꯨꯅꯒ ꯎꯔꯗꯤ ꯏꯁꯩ ꯑꯝꯇ ꯅꯝꯖꯒꯦ ꯀꯥꯏꯅ ꯂꯥꯛꯇꯨꯖꯥꯠꯅꯦ ꯄꯨꯁꯄꯥ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯂꯣꯏꯁꯜꯂꯕꯅꯤꯅ ꯁꯤꯔꯕꯂꯤ ꯅꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯁꯤ ꯁꯤꯔꯕꯂꯤ ꯍꯌꯦꯡꯗꯣ ꯅꯣꯏ ꯄꯥꯕꯨꯡꯗꯅꯦ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯔ ꯇꯝꯂꯝꯃꯨ ꯍꯣꯏ ꯏꯃꯥ ꯄꯨꯁꯄꯥ ꯅꯪꯗꯤ ꯂꯨꯍꯣꯡꯈꯤꯗꯣꯔꯦꯅꯦ ꯍꯥ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯦ ꯅꯪꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯄꯨꯁꯄꯥꯒ ꯁꯤꯔꯕꯂꯤꯒ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝ ꯑꯗꯣ ꯂꯦꯞꯅꯔꯕ ꯃꯇꯨꯡꯗ ꯀꯦꯁꯞꯀ ꯄꯨꯁꯄꯥꯒ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯝꯃꯤ ꯀꯦꯁꯞ ꯅꯪ ꯕꯥꯔꯇꯣꯟ ꯇꯧꯕ ꯂꯣꯏꯅ ꯂꯣꯏꯔꯕꯣ ꯍꯣꯏ ꯑꯅꯝꯕꯅꯗꯤ ꯂꯣꯏꯅ ꯇꯧꯔꯨꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯅꯛꯄꯗꯤ ꯈꯔ ꯋꯥꯠꯂꯤ ꯑꯅꯛꯄꯁꯤꯡꯗꯨꯕꯨꯗꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯇꯧꯕ ꯂꯣꯏꯅ ꯂꯣꯏꯕ ꯉꯝꯅꯤꯅ ꯍꯣꯏ ꯉꯁꯤ ꯅꯨꯡꯊꯤꯜꯕꯨꯗꯤ ꯂꯣꯏꯅ ꯂꯣꯏꯔꯅꯤ ꯑꯗꯣ ꯑꯎꯟꯄꯣꯠ ꯂꯧꯕ ꯆꯠꯅꯕ ꯒꯥꯔꯤꯗꯣ ꯃꯣꯏꯅ ꯀꯌా ꯊꯥꯔꯣ ꯍꯥꯏꯒꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯕꯥꯇꯣꯟ ꯇꯧꯕ ꯆꯠꯄ ꯀꯥꯟꯗ ꯇꯥꯇꯥ ꯒꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯔꯝꯃꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯒꯥꯔꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯇꯥꯇꯥ 407ꯗꯣ ꯑꯃ ꯄꯨꯔꯣ ꯑꯗꯨꯒ ꯄꯟꯖꯥꯕ ꯕꯣꯗꯤꯗꯣ ꯑꯗꯨꯃꯒ ꯍꯥꯏꯔꯝꯃꯣ ꯑꯅꯤꯗꯨꯕꯨ ꯑꯣꯏꯔꯗꯤ ꯀꯣꯟꯅꯔꯅꯤꯅ ꯈꯜꯂꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯕꯥꯇꯣꯟ ꯇꯧꯕ ꯂꯣꯏꯔꯛꯄ ꯀꯥꯟꯗ ꯒꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯔꯝꯃꯒꯦ ꯍꯣꯏ ꯍꯥꯏꯔꯝꯃꯣ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯂꯝ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯅꯦꯅ ꯂꯥꯛꯄꯁꯤꯡꯗꯣ ꯃꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝꯗꯨꯗꯤ ꯂꯣꯏꯅ ꯁꯤꯟꯗꯣꯛꯈ꯭ꯔꯕꯣ ꯑꯗꯨꯒꯤꯗꯣ ꯀꯅꯥꯅꯣ ꯑꯃꯨꯛ ꯇꯟꯖꯥꯁꯤꯗ ꯁꯤꯗꯤ ꯅꯣꯏ ꯚꯥꯕꯤꯅꯤꯍꯦ ꯌꯥꯔꯦ ꯁꯥꯟꯅꯍꯧꯔꯣ ꯑꯩ ꯆꯥꯛ ꯑꯃꯨꯛꯇ ꯆꯥꯊꯣꯛꯈꯤꯒꯦ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯀꯦꯁꯞ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯔꯦ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯁꯤꯕꯣ ꯏꯁ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯀꯥꯏꯅ ꯑꯩ ꯈꯪꯗ꯭ꯔꯒꯗꯤ ꯐꯣꯟꯁꯦ ꯊꯝꯃꯒꯦꯀꯣ ꯍꯩ ꯉꯥꯏꯈꯣ ꯐꯥꯒꯤ ꯇꯧꯕꯅꯦ ꯅꯪ ꯁꯤꯃ ꯐꯤꯡꯈ꯭ꯔꯦꯍꯦ ꯅꯪ ꯈꯨꯍꯥꯏꯗꯨꯗꯤ ꯃꯁꯥꯅ ꯁꯥꯎꯅꯤꯡ ꯇꯥꯕ ꯐꯔꯦꯁꯦ ꯀꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ ꯑꯩꯒꯤ ꯄꯣꯂꯣꯏꯒꯤ ꯅꯥꯞꯇꯣ ꯍꯧꯖꯤꯛ ꯑꯣꯟꯕ ꯆꯠꯂꯨꯕꯅꯦ ꯍꯜꯂꯛꯇ ꯉꯥꯏꯔꯤꯌꯦ ꯑꯣ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯀꯩꯅꯣꯝꯃ ꯆꯥꯁꯜꯂꯨꯗꯅ ꯌꯥꯝ ꯅꯨꯡꯁꯤꯕꯒ ꯁꯥꯕꯤꯔꯛꯑꯅꯨ ꯌꯥꯔꯦ ꯂꯣꯏꯅ ꯈꯪꯖꯔꯦ ꯍꯣꯏꯁꯦ ꯑꯩ ꯊꯝꯅꯕ ꯇꯧꯔꯒꯦ ꯕꯥꯇꯣꯟ ꯇꯧꯕ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯐꯖꯅ ꯇꯧꯔꯛꯑꯒꯦꯀꯣ ꯀꯅꯥꯒꯤ ꯕꯥꯇꯣꯟꯅꯣ ꯍꯥꯏꯁꯤꯕꯣ ꯀꯦꯁꯞꯇ ꯇꯧꯍꯜꯂꯨꯁꯨ ꯌꯥꯗ꯭ꯔꯣ ꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯕꯥꯇꯣꯟ ꯇꯧꯕ ꯆꯠꯂꯨꯏꯅꯦ ꯃꯁꯤꯃꯗꯤ ꯑꯩꯅ ꯇꯧꯕ ꯆꯠꯇ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔ ꯁꯤꯀꯥꯕꯥꯠꯇꯣ ꯃꯥꯒꯤ ꯕꯥꯇꯣꯟ ꯇꯧꯔꯨꯒꯦ ꯇꯧꯕꯅꯦ ꯍꯣꯏ ꯐꯔꯦ ꯇꯧꯊꯣꯛꯎꯔꯣꯀꯣ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯄꯨꯁꯄꯥꯅ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯁꯦꯀꯥꯋꯠꯇ ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟ ꯄꯤꯔꯝꯃꯤ
ꯁꯥꯔ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯥꯔꯗ ꯄꯤꯕ ꯂꯥꯛꯄꯅꯦ ꯁꯥꯔꯅ ꯁꯣꯏꯗꯅ ꯌꯥꯎꯕꯤꯌꯨꯀꯣ ꯑꯦ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯅ ꯂꯨꯍꯣꯡꯉꯒ ꯑꯩ ꯀꯃꯥꯏꯅ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯍꯣꯏ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯔꯤ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯉꯁꯤꯗꯤ ꯄꯨꯁꯄꯥꯒ ꯁꯤꯋꯥꯂꯤꯒ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯅꯤ ꯑꯗꯨꯕꯨ ꯄꯨꯁꯄꯥꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯗꯔꯦ ꯃꯌꯥꯝꯅ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ ꯁꯣꯝꯗꯁꯨ ꯁꯤꯋꯥꯂꯤ ꯑꯗꯣ ꯕꯣꯔ ꯂꯥꯛꯇꯕꯒꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯁꯄꯥꯗꯤ ꯁꯦꯈꯥꯋꯠꯀ ꯍꯤꯗꯥꯛ ꯊꯛꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯤ ꯄꯨꯁꯄꯥ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯉꯁꯤꯁꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯅꯦ ꯍꯥꯏꯔꯒ ꯁꯤꯗ ꯐꯝꯃꯒ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯁꯤꯀꯥꯋꯠꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯗ꯭ꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯁꯥꯔ ꯂꯧꯕ ꯂꯥꯛꯏꯁꯦ ꯑꯁ ꯄꯨꯁꯄꯥ ꯅꯪꯁꯤꯗꯤ ꯑꯩ ꯂꯥꯛꯀꯅꯤꯌꯦ ꯀꯩꯗꯧꯕ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯐꯖꯅ ꯂꯥꯛꯀꯦ ꯇꯧꯅꯦ ꯃꯤ ꯃꯌꯥꯝꯒ ꯆꯠꯅꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯁꯦꯀꯥꯋꯠꯁꯦ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯒꯁꯦ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯕ ꯑꯁ ꯑꯍꯥꯟꯕ ꯎꯅꯕꯗꯨꯗꯤ ꯀꯥꯏꯗꯒꯤ ꯐꯖꯅ ꯁꯛ ꯇꯥꯈꯠꯄꯅꯤꯍꯦ ꯑꯩꯒꯁꯦ ꯂꯣꯀꯞꯇꯒ ꯊꯝꯖꯟꯗꯅ ꯑꯗꯨꯗꯤ ꯃꯁꯥꯅ ꯀꯤꯍꯟꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯗ꯭ꯔꯣ ꯇꯧꯁꯜꯂꯗꯤ ꯅꯪꯅ ꯑꯩꯁꯦ ꯎꯁꯤꯠꯈꯤꯗ꯭ꯔꯣ ꯑꯩꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯈꯔ ꯀꯤꯅꯕꯅ ꯇꯧꯕꯅꯤꯗ ꯄꯨꯁꯄꯥ ꯑꯩꯉꯣꯟꯗꯒ ꯀꯤꯍꯜꯂꯤꯕ ꯍꯧꯒꯠꯂꯣ ꯀꯩꯗꯧꯔꯒꯦ ꯄꯨꯁꯄꯥ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯍꯧꯖꯤꯛ ꯍꯧꯒꯠꯂꯣ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯤꯗꯣ ꯑꯩꯅ ꯀꯦꯁꯞ ꯂꯧꯊꯣꯛꯄ ꯂꯥꯛꯄ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯃꯥꯗ ꯄꯤꯅꯕꯅ ꯑꯩꯅ ꯌꯨꯝ ꯑꯃ ꯂꯩꯕꯅꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯣꯀꯞꯇ ꯑꯩꯁꯦ ꯑꯗꯨꯝ ꯊꯝꯖꯤꯟꯕ ꯇꯥꯔꯗꯤ ꯌꯨꯝꯗꯣ ꯑꯩꯈꯣꯏ ꯃꯥꯗ ꯄꯤꯕ ꯐꯪꯉꯔꯣꯏ ꯈꯟꯗꯨꯅ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯥꯗꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯔꯦ ꯉꯁꯤꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯅꯉꯣꯟꯗ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦ ꯈꯟꯗꯨꯅ ꯑꯩꯁꯦ ꯂꯥꯛꯏꯅꯦ ꯀꯩꯅꯣ ꯄꯨꯁꯄꯥꯅ ꯍꯥꯏꯗꯨꯕꯣ ꯅꯪꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯗ ꯑꯩꯁꯦ ꯑꯅꯦꯝꯕ ꯊꯥꯛꯀꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤꯅꯤ ꯀꯥꯏ ꯌꯥꯝꯅ ꯇꯧꯈꯤꯗꯥꯏꯅꯦ ꯂꯧꯊꯣꯛꯑꯣ ꯅꯪꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯣ ꯍꯧꯖꯤꯛꯃꯛ ꯂꯧꯊꯣꯛꯑꯣ ꯌꯥꯔꯦꯗ ꯄꯨꯁꯄꯥ ꯁꯥꯎꯅꯔꯣꯏꯁꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯪꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯀꯩꯅꯣ ꯀꯔꯤꯒꯤ ꯀꯥꯎꯊꯣꯛꯄ ꯂꯧꯊꯣꯛꯑꯣ ꯍꯧꯖꯤꯛꯃꯛ ꯅꯪꯒꯤ ꯗ꯭ꯔꯦꯁꯇꯣ ꯂꯣꯏ ꯂꯧꯊꯣꯛꯑꯣ ꯅꯪꯒꯤ ꯗ꯭ꯔꯦꯁꯇꯨꯒꯤ ꯃꯄꯥꯟꯗ ꯅꯪ ꯌꯥꯝ ꯀꯥꯛꯈꯤꯗꯥꯏꯅꯦ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯁꯨ ꯁꯦꯠꯇ꯭ꯔꯁꯨ ꯃꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯕꯅꯦ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯌꯨꯅꯤꯐꯣꯔꯝ ꯌꯥꯎꯗꯅ ꯑꯃꯨꯛꯇ ꯆꯠꯂꯨꯅꯦ ꯃꯤꯅ ꯃꯁꯛ ꯈꯪꯕꯗꯤ ꯂꯥꯏꯔꯅ ꯅꯪꯒꯤ ꯅꯁꯥꯃꯛꯀꯤ ꯍꯨꯏꯗꯨꯅ ꯑꯃꯨꯛ ꯅꯪꯁꯦ ꯀꯅꯥꯅꯣ ꯈꯪꯉꯣꯏ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯄꯨꯁꯄꯥ ꯑꯗꯣ ꯃꯥꯒꯤ ꯂꯨꯍꯣꯡꯐꯝꯗ ꯍꯟꯈꯔꯦ